Kanglagi nongpok thangba sarukta laiba chingkhai pukhriga nakna laiba sangai yumfamda ariba matamgi drainage system retaining wall chafu amade senyek fangbangam Archaeology department na lisang sitna chatharakpa excavation work ki manung channa fanglakliba ariba matamgi potlam singa sina Manipur asi Indus Valley civilization gumna ngalingai matamdagi yamna chawkhatpa khunai ma oirami haiba takli haina art and culture ge director ke dinamani na fongdokre mahakna makha taraduna excavation gi thabak asi sel yamna changbagi mathakta matam changbana maram oiraga paksana chathaba ngamdri haukiba chahi kharagi mamangdagi thengkhang naina chatharakliba excavation gi thabak asida fanglakpa ariba matamgi potlam amadi saktam sing ase ningthi na ngak senduna checksen na thamhaninge masina khunai asigi puari sagatpada chauna mateng oigani haikhi Kangla khak natana atopa mafam sing the so excavation gi thabak asi chathaba yabana puari masak takliba puya singbo archaeologist amade scholar singna kupna naina ba changi khunai asigi masak takliba puya sing ase nongma nongmagi mangsil lakpagi mathakta lairik asibo paba haiba miyoi masing mari manga rom tangmak ngai silakle haugalakliba naha singna lairik asi paba thoknaba department asinduna tha asigi aroiba sarukta puya pabagi course ama Manipur archives ta pangthoklagani haina director asina fongdokhe mafam atai do sigi side sinataba atoba side corner da tawrure tawro jeng matamda drainage system je phajana lei manungda leibak no khumjelaga manwa drain je adum akoi criss cross ki type da Indus Valley civilization ki type da manung jida leibak manung ji phaunar ga loi leirame ising tabagi drain out of gi citadel wall leiba lan banji achigi drain out of gi am makhong da phumaga phawdok ki baga adu imphal turi da ta gi ba adum bagi yamna akoi civilized oiba kenomali matam du da leirami je Manipur as Chabchara, the door is the settlement area Pangba, the Palace, Paleolithic, Neolithic, Puna Dum Pangba, who northeast Assam, Manipur, Chine Ayamba, Duga, Tadis, Arunachan Gumba, the Museum Moginano, historic Gumba Dum Ayam, where the Nintoma Palami, having evidences, Sapsana, labor, Masaki, Lochunale.